अहानबदा मरुओइबा पाव नागा अमदी कुकी फुरुप अनि की मरक्ता मणिपुरी लम मुन्नबगी वाथोक साउथोरकले कुकी सिंगना सेंगदोरक्त्रगदी नागा सिंग तुमिना लैरोय एंग्लो कुकी वार थोखिदे हाइना यूएनसी ना फोंदोख्रे स्टेट असेंबली की शॉर्ट नोटिस सेशन अगस्त कुनगा मापनदगी फमननबा वारेप लौख्रे हाइरे नोमै कामनबा मतम खरा लेपलुरबगी तुंगदा मफम कयादा अकन्मा मवोंगदा खुथोकनख्रे डबल इंजिन लेंगाकना मणिपुरदा डेमोक्रेसी हातोकले मणिपुरदा कॉन्स्टिट्यूशनल क्राइसिस थोहनबगी टेक्साक लेंगाक पारिबसिंगना पुगदबनी हाइना कांग्रेस की माइकैदगी फोंदोरकले गवर्नरना मियामदगी सेलगी मतेंग निरकले इम्फाल जिरी बाम लंबीदा ट्रक सिंह संगलकपा हौख्रे हाइरे नेशनल मेडिकल कमीशन की अनौबा रेगुलेशन सिंह डॉक्टर सिंहना फार्मास्यूटिकल कंपनी सिंह की तेंगबांग लोइनना सिनबा थौरम सिंहदा यावबो यारोय जेनेरिक हिदाक सिंह इगदबनी मेडिकल कॉलेज सिंह योगा की डिपार्टमेंट सिंह हांगदबनी हाइबा यावरी मोरे चुराचांदपुर की फिबम असिदा येंगदुना लैथोकलोय हाइना कोकोमीना फोंदोकली कुकी सिंगना हाईवे द टैक्स खोमगतलिबासी लेपत्रबदी अकनबा थबक लौखतलगनी हाइनासु फोंदोख्रे अमदी मणिपुर की वाथोक येंगसिननबा सेमकिबा कमिटीना एससीदा रिपोर्ट पिखतख्रे खुरुमजरी मॉर्निंग न्यूज़ पेपर रीडिंग मीडियम ताबिरीबा अमदी ताबिरीबा सिंबो पुष्परानी लाइश्रमना तरामना उक्चरी ngasi headline da yauriba maru oiba pausing hauzik miyamda sandokna pijari Manipur da khundariba naga amadi kuki furup ani gi marakta Manipur gi lammunabagi wathok hena sauthorakle separate administration gi saruk ama oina district manga gi maming pallaga tokhaiba chief secretary amasung DGP hapnana kuki jogi MLA tarana prime minister da pikhiba memorandum aduga मरी लेनना सेंगदोरक्त्रगदी तुमिना लैरोय हाइना यूनाइटेड नागा काउंसिल यूएनसी ना कुकी सिंगदा अकनबा वार्निंग तौख्रे कुकी एमएलए तराना होखिबा अगस्त तरागतरुक्ता प्राइम मिनिस्टर दा कुकी सिंगी तोंगानबा चीफ सेक्रेटरी अमसुंग डायरेक्टर जनरल ऑफ पुलिस हापननबा पिसिनखिबा मेमोरेंडम दा चांदेल अमसुंग टेक्नोपॉल डिस्ट्रिक्ट पु चुराचांदपुर डिस्ट्रिक्ट का पुनसिनबगी वाफम पनखिबदु तसेंगना लाइबक थीबनी मेमोरेंडम अदु पिसिनद्रिङै ममांगदा चांदेल डिस्ट्रिक्ट की नागा ट्राइब तराबु कुकी की कॉन्स्टिट्यूशन ना कुकी ट्राइब नि हाइना कोनसिनबगी मरम कुकी सिंगना पीगदबनी वाफम असिदा नागा सिंग तुमिना लैथोकलोय हाइना यूनाइटेड नागा काउंसिल यूएनसी ना फोंदोकले यूएनसी की इंफॉर्मेशन एंड पब्लिसिटी सेक्रेटरी जेम्स हाउना खुयेक पिदुना थादोरकपा चेरोलदा हौजिक थोलिबा मुक्नाबा असिदा कुकी जो मियामना थेंगनरिबा अवाबदु नागा सिंगसु फावे अदुबु कुकी सिंगना तोंगान तोंगानबा ऑथोरिटी सिंगदा पिसिनखिबा मेमोरेंडम सिंगदा मणिपुर स्टेट ता लैरिबा नागा सिंगी राइट सोकपा वाफम कयामरुम पंसिलकपासी नागा सिंगना याबा ngamloi यूनाइटेड नागा काउंसिल ना कुकी जो अमसुंग मैतैगी मरक्ता लैरिबा मुक्नाबासी वारी सानादुना लोइसिनबा होनरिङैदा कुकी जो कम्युनिटी ना थोकप स्टेटमेंट सिंग अमसुंग मेमोरेंडम सिंगदा सासिनबा पुवारी अमसुंग मिनंबा वाफम कया याउसिनबासी नागागी पुवारीदा अकाइबा पीबनी अमसुंग नागा मियामदा इकाइबा पीबनी हाइना चेरोल असिना मखाताना फोंदोकले हौकिबा कुमजा 2013 नौना डिस्ट्रिक्ट सिंग सेमखिबदा नागा सिंगना याखिदबदु हौजिक फावबा लोइसिनदना लैरिबा वाथोक अमनी सेनापति अमसुंग चांदेल डिस्ट्रिक्ट थुगाइखिबदु लैंगाकपदा खुदोंग चाननबगी ममिंगदा कांग्रेस गवर्नमेंटना मियोय कांगलुप अमबु पेलहननबा होनखिबनी मरम अदुना तोंगानबा लैंगाकी डिमांडा अनौबा डिस्ट्रिक्ट अनि असि कोनसिनबा याबा ngamloi
हिरम सिदा नगागी फिरेप होंबा लेते डिस्ट्रिक्ट खाइदोखिबदु कुकी सिंगा मरी लेनबनी जो मियामगा मरी लेनदे हिरम असिदा कुकी जो सिंगना यूनियन गवर्नमेंट इजराइल की प्राइम मिनिस्टर यूरोपियन पार्लियामेंट UNO न चिंगबदा रिप्रेजेंटेशन सिंग तौखिबदु सासिनबा टेरिटोरियल फाउंडेशन नि अमसुंग ऑथोरिटी सिंग असिबु मणिपुर की मतंगदा अपंगबा सिबनी कुकी की ममिंग असिदी पाव असि मखा ताना पिजरी कुमजा लिसिंग अमग चनिपान कुंथ्रादगी लिसिंग अमग चनिपान निफु फावबगी मनुंगदा तानरकपा ओइबना इजराइल की प्राइम मिनिस्टर द पीखिबा मेमोरेंडम की मरीसुबा पैराग्राफता पल्लिबा कुकी हिल्स हाइबसी लेतबा अमसुंग साजिन्नबनी हाइना UNC की चेरोल असिना पल्ली मेमोरेंडम अदुदा कुकी स्टेट सेनबा आउटर मणिपुर हाइना पल्लिबा लोइनना कुकी हिल्स हाइरिबसी सुंगलै लेतबनी असिगुम्बा खोंथांग असिना कुकी सिंग असि ngasisu matungdasu kanararoi asumna phattaba puwari semnaba hotnaba asina kuki amasung nagagi marakta loiba naidana yekna hangani khudam oina nagagi district singda anauba kuki khul lingkhibadu kumja lising amaga chamapan mabudrage naga kuki gi muknaba aduda khul honglakpani hairibasi authority singda logi wangmada sangsilakpasing asi losinanaba honabani United Nations Organization da pisin kiba memorandum da sasinaba warol asida palli puwari gi mityang da British singna lakhibaduna Manipur da pamdaba ahongba kaya lakhi British colonial rule na piramba khudong sadaba singi manungda amadi Naga Hills da kuki sing thamjillamba asini hongduna chatpa tribe ओइबसिना ब्रिटिश सिंगना यामना काना हनखी मसागी लम अमतदा लेतबा कुकी सिंग असिबो मणिपुर की एलौमी सिंग नमथबदा सिजिनखी कुकी की इहौ कुमजा लिसिंग अमगा चमापन तरागा तरेतगिना लिसिंग अमगा चमापन तरागा मापन की मतंगदा असेंगबो वाफम पल्लदुना UNC की चेरोल असिना फोंदोकली मदुदी लालहौ अदुबु नागा सिंगी लमदा मखोइगी वाखलना सागतपा कुकी होमलैंड की दमकता सोकनाबा एंग्लो कुकी वारनी हाइबसी मखोइगी मिनम्बा ngangbagi hainabi adugi tasengba khudamni कुकी की इहौ कुमजा लिसिंग अमगा चमापन तरागा तरेतगी लिसिंग अमगा चमापन तरागा मापन अदुदी मणिपुर की उरखुल चांदेल अमसुंग टेक्नौपल की येलहौमी नागा सिंगी युम मै थाबा लुट तौबा नुपी अंगांगसिंग लाक्नबगी थौदौनी मधु लान सुंगनत नते colonial power da हौबा इहौनी एंग्लो कुकी वार की रेकॉर्ड अमता इंडिया की पुवारी दा लेते हाइना MIA ना फोंदोकली लोना यादबा मिटोप कया म्यांमार अमसुंग बांग्लादेश रोमदगी इसिंग इचाउगुमना संगसिलकली हाइबसी वाखल ताबा लनाई मियोइसिंग अमसुंग ऑथोरिटी सिंगदा खंगहनबा पामी डिस्ट्रिक्ट पुमनमक्ता अनौबा खुल कया लेपा लेतना खुंदारकली मोरे टाउन अमसुंग मसिगी अकोइबदा म्यांमारदगी संगसिलकपा कुकी सिंग खुंदा हननबा लोना यादबा केम कया सागलकली पुमनमासी इंडिया गवर्नमेंट अमसुंग मणिपुर गवर्नमेंटना लोना यादबा मिटोप सिंग संगसिलकपा थिंगहौद्रबदी येलौमी सिंग असि माइनॉरिटी सोइदना तारगनी हाइबो वाफमसु यूनाइटेड नागा काउंसिल की चेरोल असिदा मयहक सेंगना पल्ली मणिपुर हौखिबा मेगी तारीख 3 दगी थोकलिबा मैतै अमसुंग कुकी फुरुप अनी की वाथोक असिगी मनुंग चना चिंग अमसुंग तमगा ताइनबा मफम क्यादा अकनबा मौंगदा कुकी मिलिटेंट सिंगा मैतै खुलंगाकपा अमसुंग स्टेट फोर्स सिंगा नोंमै कापनबगी थौदोक नुमित खरनी लेपलुरबगी तुंगदा ngarang तोंगान मफम क्यादा अकनबा मौंगदा नोंमै कापनख्रे इम्फाल ईस्ट डिस्ट्रिक्ट की मनुंग चना लैबा यांगंगपोकपीगी अकोइबदा खुंदारिबा साबुंखोक खुनौ गोलाताबी
Urang Patna Chingba Mafamsing asida ngarang numidang wairam pung 4 rom tarakpadagi hauraga Maitei Khul Singda Kuki Militant Singna Nongmai Kapsilakpadagi Khul Ngakpa Singna Handuna Akanba Maongda Nongmai Kapnaki Adubu numidang pung 3 rom tarakpa adwaida Central Force ki Ahenba Team Sing Sangchilaktuna Nongmai Kapnaba adu thingki Adum oinamak numidang athengba phawbada nakal animakna khut senaduna leinaki Thaudo asida aso apan amadi misiminagi chapchaba pau amata hosik phawbagi oina phangba leitri Thaudo adu thokpagi pau phangbaga thaudok thokpham aduda Lamlai Police Station gi team yauna Imphal East District Police ki masing yamlaba personnel sing changchinduna ngak senbagi thabak paikhat ki hairi Nakal amaromda Imphal East District ki Santi Khongbal amadi Thamna Pokpi gi maningda leiba Kangpokpi District ki Phaibol Twingchin gi area dasu Kuki militant singna ngarang nungthil pung 2:40 taba matamdagi hauduna nongmai kapsilakre minute 30 rom akanba maongda kuthokna khibaduda maikei anina bom phawba sizinabagi makhol manak nakpada leiba miyamna tanakhi hairi tungda gola tabi amasung sana sabi area dasu Kuki militant amasung Maitei khulngakpasingi marakta akanba maongda nongmai kapnaki pung khara nongmai kapnaraba matung State amadi Central Forcing sangsilaktuna makhatana pamdaba thaudok thoktanaba akanba section thaurang laukhatkre hainasu makhatari Sairak asida Kakching District ta matam kuina nongmai kapagi makhol tarudraba matung nahan numidang district asigi Tangjeng Khunjauda Kuki khulai paiba singna nongmai amadi bom kapsilaktuna attack taurakpadagi khulngakpa khunja singa khuthoknakhre thaudo asigi matangda phangba pauna hai nongmai kapsilakpagi thaudo asi nahan numidang pung 4 makhairom taba matamdagi Tangjeng Khunjauga tainaba Bishnupur District ki Tangjeng Ahalup amadi Churachandpur District ki Bongmol Maikairomdagi chatharakpani Central Force kayana ngak senduna leiriba Bishnupur District ki Tangjeng Ahalup amadi Churachandpur District ki Bongmol Maikairomdagi nongmai amadi bom kaptuna chatharakhiba attack aduda Tangjeng Khunjau ngak senbagi thabak tawriba khunja singi maikaidagi su Kuki khulai paiba singi mathakta khut handuna nongmai kapnakhi hairi ayuk pung 3 makhairom taba phawba chathakhiba khut thoknaba aduda Maitei volunteer singi maikaidagi asok apan amata yaukide nongmai kapnabagi pau adu hektabaga Kakching District Police ki SP GS Bikramjit ki lising makhada ahenba District Police ki team sangchinduna nongmai kapnariba mafam aduda leiriba micham miyam adu pau si makhatana taminase Aso apan nang handanaba honaki loinana nongmai kapnaba loiraba matungdasu District Police ki maikaidagi Kuki khulai paiba singna sangsilakpa yaba lambi sing yangsinbagi mathakta security ki akanba section thaurang kayasu laukhatkhi hairi nongmai kapsilaktuna attack tawrakpa adugi matangda khaidem lelen maira paibi amana phongdorakpada mamangdasu Tangjeng Khunjau area da Kuki khulai paiba singna nongmai kapsilaktuna attack tawrakpadagi lanjenaba yaukre masina maram oiraga khunja sing mafam asida tangthu leitana leiba yananaba khul asiga tainaba Churachandpur District ki lambi area singda leiriba Kuki gi bunker sing asi lokthokpinanaba leingakta kayarak hana haijakre adubu ngasi phawba hariba Kuki gi bunker sing asi lokthoktabana maram oiraga matam ama hektada Maitei singi mathakta attack tawrakpa yabagi oithokpa lei masigi manung chana nahangi bom amadi nongmai gi attack asi tawrakpani maram asina hiram asida lengakna mathau taba thabak sing lokhatpiu haiki nakal amaromda Langgolda leiba mi leinadraba building mari leibakna saba yum ama amasung community hall ama nahan ahing nongyaida sakhangdaba singna mai tharamle thaudo asiga mari leinana Imphal West District Police na singnaba miyoi taru phagatle haina police tagi phangba pau amana hairi
Lenga asi hingba amasung sibagi maraibak lepnanaba August 28 da short notice da assembly session phamnaba ngarang numidang wairam phamkiba state cabinet ki mifamna warep lawkhre. Kokomi amasung miyam gi mifamna khanaba assembly session August 5 fawgi manungda phamduna Manipur da hojik thokliba tangdu leitadaba phibam asi khaki oina khanananaba taksinkiba leikibani. Adubu Manipur lengakna normal oina August 28 da monsoon session oina famnanaba warep lawki. Haidiba cabinet ki warep adu kaina thangda chanakhide kamdongna chanakhidabano haibagi matangda se naba wafam kaya marum leidi. Lengaki wangang loisu oiriba Information and Public Relations Minister Dr. Sapam Ranjanna phongdorakpada 12 suba Manipur Legislative Assembly gi short notice session August 28 dagi haunanaba ngarang numidang Chief Minister N. Biren Achiyar lauduna pangthokkiba cabinet mifamna warep lawkhre. Assembly samon tawbinanaba governor da cabinet na recommend tawkhiba warep adu ngasi ayuk Raj Babal da yohalaagani. Governor na samon tawraklaba tungda gazette notification thokani. Manipur Legislative Assembly gi Rules of Procedure and Conduct of Business ki Rule number 4/1 gi matung ina Governor na State Assembly gi mifam asi matam gi matung ina mahak na pangthokpa yai haina khanba matam amasung mafam adu leplaga kaugadabani. Rule asigi tudana Manipur Legislative Assembly gi Secretary na member khudingmakta yamdrabada numit 15 gi mamangda mifam pangthokadoriba mafam amasung pungfam adu yauna samon tawbagi cherol sing member sing da tharaga khangangadabani haina yauri. Adum oinama hojik chathagadoriba session asidi numit 15 gi matam piraga member sing da samon thagadaba adu matam leitabana rule asida yauriba proviso gi matung ina short notice oina mifam asi kaunanaba cabinet mifam asina ngarang warep lawkhi hairi. Rule of Procedure and Conduct of Business ki Rule number 4 gi proviso gi matung ina short notice natraga emergent oina kauba tarabadi member singda tokhaina samon tawdrabasu mifam pangthokadaba mafam amasung pungfam adu gazette notification thoklaga madu pause singda phonglaga pau khangangani amasung member singda telegram da pau pigani haide. Panba yabadi Manipur da megi tari 3 dagi hauduna tholakliba irang asigi matangda khanaba athubada akhanaba mifam kaunanaba political party sing civil society organization sing amasung miyamna kayarak hana taksinduna lakibani loinana masiga mari leinaba thabak sing lawkhat pinanaba governor da taknaduna lakibani. Amaromda Manipur amasung center da lengak pariba BJP gi double engine lengakna Manipur da democracy hatok pire leiba asida amukta thokidriba maongda assembly gi normal session matam sana kauba ngamdaba asina state asida constitutional crisis leire haiba yare masigi texas ruling gi MLA 55 na pugadabani haina congress na haikre. Imphal gi congress bawal da leiba Risang Kaising Media Center da Manipur Pradesh Congress Committee gi President K. Megasandra paumising da hai tha mari phajinlaklaba Manipur gi irang asi khanananaba opposition na assembly gi akhanaba session kaunanaba haijabada tabidana session kaukide. Lengang no August 28 dagi akhanaba session kaugani haina cabinet na warep lawkhre adubu ngasi phawba notice pibidana leiri. Lamdam asigi CSO sing Congress amasung opposition political party gi mihut singna parliament session sathadringai gi manungda Manipur da akhanaba assembly session kaubiduna Manipur gi irang asi India lengakna hena pungning sangbinanaba haijabada tabi khidabani. Amaromda constitution gi kanglon gi matung ina kaufam thokpa masagi assembly session kauba matam yauraba phawbada ngasisu session kaubagi mami uba phangdri. Assembly gi Rules of Procedure and Conduct of Business ki matung ina session asi August 13 phawbagi manungda kauraga member singda numit 15 gi
mamangda samon tawbagi se yahongadaba adu ngasi phawba phangdabada session asi September 2 phawbada kaubagi wafam leitre House ki kaufam thokpa normal session asi kaudrabanina state asida constitutional crisis leire haina lobada laloi maramdi emergency session na normal session gi mahut sinba yade haiki lenga asina assembly gi masagi kaufam thokpa normal session kaudaba asina MLA humpugi phangpham thokpa hak adu matle lengang na sathariba thawong asi yamna laibak thibani amasung miyamda ngakpi pham thoktraba maral ama langjarabani makhoi gi thawong asi democracy bu hatpani lenga asina miyamgi phangpham thokpa hak matpi re haiki hauji state asida thokliba irang asina lamdam asida thokliba misi mina mihat mipun kaya asigi matangda khanasi nainasi haibada lengak na tabidre normal session tawdrabanina miyamgi wakatsing tabinanaba leitre member gi hak matkre miyamda chauna awaba pire haiki Imphal jiribam National Highway 37 ta haukiba August 13 gi numidang wairamdagi mafam kiyada chingning khaiduna potpuba truck sing changsilakpa yadana leirakiba du nahandagi khara lanthokpa haure hairi adu moinamak lambi asigi pibam haujiksu khudong thiningai oiri hairi khongsangdagi phangba pauna hai haukiba August 13 gi numidang wairamdagi awangkhul amasung rangkhong tainabada chaurakna fit yangkhairom sangna National Highway da singning khairaki madu haujik sengdokpa loikhre awangkhul khunau amasung irangi marakta meter samarom sangna singthaktagi leipak ningkhaiduna gari chatpa yadana leirakpani adu moinamak gari amakhak chatpa yabagi lambi sengdoklaga truck sing lanba hauhalakibani lambi mate asi nong kana suraklabadi singthaktagi meter 500 rom sangba saruk ama leipak ningkhairakpa yabagi fibamda leiri hainasu makha tarakli masigi mathakta awangkhul amasung irangi marakta fit 3 lom sangna singning khairamba du sengdokpa loikhre irangdagi khongsang phawbagi marakta lambida fit yangkhairom sangna singthaktagi ujau amasung leikhom leinang kaya chentharakpa adusu gari amakhak chatpa yaba fibamda sengdoklaga truck sing lanba hokibani mafam kharadasu leikhom leinang sing chingthaktagi chentharakpana lambi chathok chasinda khudong chadaba kayasu mayoknari hairi adubu hairiba lambi saru asi nong khajiktang hangbadagi gari chatpa yabani adubu haujiksu nong thili tabana matam amada hektamak singning khairaktuna lambi tingkiba yabagi fibamda leiri Imphaldagi sanglakiba ahangba truck sing ngarang numidang wairam nungba lanthokre aduga haukiba thangja amasung nomaijing numit singda jiribamdagi sangsilakiba potchei thanna yawba truck sing amasung thau tanker sing ngarang numidang athengbada khongsang lanthokre hairi Manipur da tholiba watho asigi manungda miyamna thengnariba relief rehabilitation amasung yumkai semjin sajinbana singbasing asigi matangda thijinaba semkiba justice Gita Mittalna lusingba committee asigi report ngarang Supreme Court ta pikhatle Justice Gita Mintangi makhada Justice Salini Falsankar Joshi amasung Justice Asa Menansu saruk yaduna semkiba nupi judge ahumgi committee asigi report ngarang Chief Justice of India D.Y. Chandrajut, Justice J.B. Padiwala amadi Justice Manoj Mishra gi bench ta pikhalakibani report asigi matung ina Manipur gi wathok asina maram oiraga miyoi kaya marum gi Aadhaar card na singba mathau taba document sing mangkhre Manipur gi wathok asida awaba mayok nariba miyoi singi damak tongan ba scheme singi khuthangdagi compensation pigadoriba sida Manipur victim scheme gi makhada compensation phanglaba singdadi atai atopa compensation sing pidana bagi akhanaba kanglon semba loinana Manipur gi fibam asi ningthina yengsinba haigadaba administrative expert hapagi wafam singsu report asida palli hairi More amasung
Churachandpurda leiramba maiteisingna thengnariba awaba amadi mafamsing asida kukisingna satharakliba thawongsing asida tumina khak leithokloi matik saba paukhum pigani haina Coordinating Committee on Manipur Integrity Kokomina phongdorakli. Kokomigi Media Coordinator Thoksom Somarendro na thadorokpa chirolda Hill Tribe Council More, Manipur Muslim Council More, Tamil Sangam amasung Gorkha Samasna punna thoklakpa chirolda Kanglup khudingmak nungsi chanana leiri haiba aduna Maitei singbu Moreda tongan tahanba manba thawong ama oina thokle. Layoi kraba ipa ipu singna ningsingba thoktraba matamdagi singnaba kaya mayoknaduna amadi thawaina pontha piduna ngaktuna thamlamba ngasigi Manipurni matamgi matung ina Myanmardagi narolda sangchinkiba phurup kharana masagi takhanba maranai interest kharagidamak sahi lising anidagi henba puwari leiraba iramdam Manipur asibu masye tana thugainanaba sinba leptri ningsing bayai haukiba megi tarik ahumda Manipurda inau nona narolda haizilakhiba kukisingna makoigi pendabasing Manipur government ta tainabagi mahutta misham miyamda ihan hana khut thaba hoduna ngasigi Manipur gi charang naba fibam asi oihankibani hanana wa lepthok nakraba aronba agenda kayada yumpham oiraga kuki dominated area singda yamna khulai thuna maitai sing ethnic cleansing tauba haurakhi asumna Churachandpurda leiba forest office yauna maitai leikai kya numit simaki anganba matamdagi yum mai thaba hatpa tuppa repna chingba mioiba khunaina chanadaba kaya kuki singna chatharakre asumna chap manaba thodok moregi maitai taba mafam dasu chatharaktuna moregi maitai sing ethnic cleansing taukhre pumna masi malemgi miyamna ikhang khangnaraba wafam oire adubu pumna masi kupsinanaba kuki singna propaganda oina majority maitaina minority tribal da landare amuk hai Hindu na Christian ole amuk hai tribal victim card amuk sanaba oida pataba kaya ngangtuna lakli thengkhang kaya da more amasung Churachandpurdagi maitai sing tanthoknaba honadunata lakhi haukiba megi tarik ahumda tribal solidarity march haijinduna hingcha yaitambagi saktam logduna maitai singda atamnana onsinduna hatpa tuppa hoduna tanthokki asumna tanthokpi khraba maitai sing Myanmargi umang wamang tin kang marakta wana tha ahum khangluraba matung tha asigi taraga tareta angang masa humpu yauna miyoi chanimuk moreda amuk halakre talak asida moreda thokiba irang asida moregi hill tribal council Tamil Sangam Manipuri Muslim Council Gorkha Samasna karisu thokhidabagum media gi thongda hairakpa si yamna laibak thibani moreda karigidamak problem leite nuksi chanana lei hairaga maitai singi yum kaya lut tawraga tumna mai thakhibra Tamil singi yum kaya busu mai thabada natana aki tujung phawhanba maitai kyabu hojik phawbada thiba khangdana manghan bikhiba kaya khangna khangsinadana nakal amaromda thamlaga mara leijadaba masing yamjadaba maitai singbu atatai tahananaba honabagi thawongni haina kokomina lawdaba ngamde hanadagi hauja thengkhang kayada maitai sing moredagi tankhiba otpanaiba kaya aronba agenda amagidamak tawkhre haiba pumnamakna khangnaraba wafamni hainasu makha tarakli Manipur da tholiba watho asida maram oiraga tongan ba relief camp sing da sangjafam logduna lairiba miyoi sing asigi mateng pangnana bagidama governor secretariat ki oiba tokhaiba relief bank account ama hangle masida miyamna selgi mateng pibiu haina governor secretariat gi thadorokpa pawasi makhatana pijare
ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯧꯅ ꯍꯥꯡꯂꯕ SBI ꯒꯤ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔ ꯑꯁꯤ 4210485047 ꯅꯤ꯫ ꯂꯣꯏꯅꯅ IFSC ꯀꯣꯗꯅ SBIN 0000092 ꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯁꯦꯟꯐꯝ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯇꯦꯡꯕꯥꯡꯕꯤꯅꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯍꯟꯖꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯕꯛꯇꯒꯤ ꯄꯣꯠꯊꯥꯈ꯭ꯔꯕ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯀꯣꯟꯁꯝ ꯍꯤꯃꯥꯂꯌꯥꯅ ꯅꯣꯔꯊ ꯑꯃꯦꯔꯤꯀꯥ ꯃꯅꯤꯄꯨꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯝꯖꯤꯠ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯃꯁꯨꯡ ꯍꯔꯤꯅꯥ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯅꯤꯒ ꯂꯣꯏꯅꯅ ꯔꯥꯖ ꯂꯥꯛꯇꯨꯅ ꯒꯣꯚꯔꯅꯔꯗ ꯂꯨꯄꯥ ꯂꯥꯈ 6 ꯃꯇꯦꯡ ꯄꯥꯡꯂꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯒꯣꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯁꯦꯅꯥꯄꯇꯤ ꯕ꯭ꯔꯥꯟꯆꯀꯤ ꯆꯦꯌꯔꯃꯦꯟ ꯕꯦꯟꯖꯥꯃꯤꯟ ꯇꯥꯎꯅ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯔꯥꯖ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯊꯝꯂꯝꯈꯤ꯫ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯅꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯁꯨ ꯄꯤꯕꯤꯅꯅꯕ ꯍꯥꯏꯖꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯃꯗ ꯃꯦꯗꯤꯀꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥ MCI ꯍꯥꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟ NMC ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯈ꯭ꯔꯕ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯅꯧꯅ ꯁꯦꯝꯈꯤꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕ ꯔꯤꯒꯨꯂꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔꯁꯤꯡꯅ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯇꯦꯡꯕꯥꯡꯒ ꯂꯣꯏꯅꯅ ꯁꯤꯟꯕ ꯁꯦꯃꯤꯅꯥꯔ, ꯋꯥꯔꯛꯁꯣꯞ ꯅꯠꯇ꯭ꯔꯒ ꯀꯣꯟꯐꯔꯦꯟꯁꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯁꯤꯡꯅ ꯖꯦꯅꯦꯔꯤꯛ ꯍꯤꯗꯥꯛꯁꯤꯡ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯌꯣꯒꯒꯤ ꯑꯣꯖꯥ ꯇ꯭ꯌꯨꯇꯔ ꯑꯃꯃꯝ ꯍꯥꯞꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ NMCꯒꯤ ꯔꯤꯒꯨꯂꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯀꯝꯄꯦꯅꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯂꯩꯕꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ 5-ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯁꯤꯡꯗ ꯀꯣꯛꯇꯦꯜ, ꯗꯤꯅꯔ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯃꯦꯗꯤꯀꯦꯜ ꯀꯣꯟꯐꯔꯦꯟꯁ, ꯁꯦꯃꯤꯅꯥꯔ, ꯋꯥꯔꯛꯁꯣꯞ ꯅꯠꯇ꯭ꯔꯒ ꯀꯣꯟꯐꯔꯦꯟꯁꯅꯆꯤꯡꯕꯗ ꯁꯔꯨꯛ ꯌꯥꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ NMCꯒꯤ ꯑꯅꯧꯕ ꯔꯤꯒꯨꯂꯦꯁꯟ ꯑꯁꯤ ꯊꯨꯒꯥꯏꯔꯛꯄ ꯗꯣꯛꯇꯔꯁꯤꯡꯒꯤ ꯂꯥꯏꯁꯦꯟꯁ ꯊꯥ 3ꯒꯤ ꯑꯣꯏꯅ ꯁꯁꯄꯦꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟꯅ ꯅꯧꯅ ꯁꯦꯝꯂꯛꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯁꯤꯟꯐꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯒꯨꯂꯦꯁꯟ ꯑꯁꯤꯒꯤ ꯁꯦꯛꯁꯟ 35ꯅ ꯃꯈꯥ ꯇꯥꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤꯕꯅ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯀꯝꯄꯦꯅꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯗꯒꯤ ꯀꯟꯁꯜꯇꯦꯟꯁꯤ ꯐꯤ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯦꯔꯤꯌꯝꯁꯤꯡꯁꯨ ꯂꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯁꯦꯛꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯣꯟꯁꯤꯟꯒꯗꯧꯔꯤꯕꯅ ꯀꯃꯔꯁꯤꯌꯦꯜ ꯍꯦꯜꯊꯀꯦꯌꯔ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ, ꯃꯦꯗꯤꯀꯦꯜ ꯗꯤꯚꯥꯏꯁ ꯀꯝꯄꯦꯅꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯣꯔꯄꯣꯔꯦꯠ ꯍꯣꯁꯄꯤꯇꯥꯜꯅꯆꯤꯡꯕꯗꯒꯤꯁꯨ ꯀꯟꯁꯜꯇꯦꯟꯁꯤ ꯐꯤ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯦꯔꯤꯌꯝꯁꯤꯡ ꯂꯧꯕꯗꯁꯨ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤ꯫
ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2010ꯒꯤ ꯖꯅꯋꯥꯔꯤꯗ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯕ ꯃꯦꯗꯤꯀꯦꯜ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯀꯝꯄꯦꯅꯤꯁꯤꯡꯗꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯂꯧꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯗꯣꯛꯇꯔꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ꯭ꯠ ꯇꯧꯔꯛꯄꯗꯒꯤ ꯃꯃꯩꯊꯪꯗ ꯂꯨꯄꯥ 1,000 ꯐꯥꯎꯕꯒꯤ ꯃꯃꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯂꯧꯕꯗ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯅ ꯀꯣꯟꯐꯔꯦꯟꯁ, ꯁꯦꯃꯤꯅꯥꯔ, ꯋꯥꯔꯛꯁꯣꯞꯅꯆꯤꯡꯕꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯗꯁꯨ ꯑꯊꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯗꯦꯂꯤꯒꯦꯠ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯗꯁꯨ ꯃꯇꯝ ꯑꯗꯨꯒꯤ MCIꯅ ꯑꯊꯤꯡꯕ ꯊꯝꯂꯛꯄꯗꯒꯤ ꯗꯣꯛꯇꯔ ꯑꯌꯥꯝꯕꯅ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯃꯍꯨꯠꯇ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯅꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ NMCꯒꯤ ꯑꯅꯧꯕ ꯔꯤꯒꯨꯂꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯃꯤꯁꯟ ꯔꯦꯖꯤꯁꯇꯔꯗ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯔꯦꯒꯨꯂꯦꯁꯟꯁ 2023ꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯛꯇꯔꯁꯤꯡꯅ ꯁꯣꯏꯗꯅ ꯖꯦꯅꯦꯔꯤꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯣꯛꯇꯔꯁꯤꯡꯅ ꯍꯤꯗꯥꯛ ꯏꯕꯒꯤ ꯃꯇꯥꯡꯗ NMCꯅ ꯁꯦꯝꯂꯛꯂꯤꯕ ꯔꯤꯒꯨꯂꯦꯁꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯗꯤ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ IMAꯅ ꯂꯦꯞꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯟꯗꯥꯚꯤꯌꯥꯅ ꯉꯔꯥꯡꯃꯛ IMA ꯑꯃꯁꯨꯡ NMCꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯍꯨꯠꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯕꯦꯖ ꯇꯧꯕ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯁꯤꯡꯗ ꯇꯉꯥꯏꯐꯗꯅ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯃꯁꯤꯕꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯊꯥ ꯑꯁꯤꯒꯤ 18ꯇ ꯀꯣꯇꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯃꯤꯟꯂꯨꯟ ꯁꯤꯡꯁꯤꯠꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯆꯩꯔꯛꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯗꯤꯃꯥꯟꯗ ꯑꯁꯤꯕꯨ ꯇꯥꯜꯂꯗꯨꯅ ꯀꯨꯀꯤ-ꯖꯣ ꯗꯤꯐꯦꯟꯁ ꯐꯣꯔꯁꯁꯤꯡꯅꯁꯨ ꯀꯔꯤꯒꯨꯝꯕ ꯐꯨꯔꯨꯞ ꯑꯅꯤꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯎꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯊꯥ ꯑꯁꯤꯒꯤ 23ꯇꯒꯤ ꯑꯇꯣꯞꯄ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯍꯣꯡꯂꯛꯂꯤꯕ ꯑꯑꯣꯟꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯂꯝꯗ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ VC ꯄ꯭ꯔꯣꯐꯦꯁꯔ N. ꯂꯣꯀꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯃꯛꯅ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯏꯪ ꯇꯞꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯅꯕ ꯂꯝꯕꯤ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯟড ꯁꯣꯁꯤꯑꯦꯜ ꯐꯣꯔꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯃꯁꯨꯡ ꯋꯦꯁ ꯕꯦꯡꯒꯜꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 23 ꯐꯥꯎꯕꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ IMDꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2013ꯗ ꯂꯩꯕꯥꯛ ꯑꯁꯤꯗ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯑꯃꯗꯤ ꯀꯔꯞꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯞꯁꯟꯒꯤ ꯊꯧꯑꯣꯡ ꯀꯌꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯔꯥꯡꯅꯕ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯎꯠꯇꯔꯈꯟꯗꯒꯤ ꯇꯦꯍꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯝꯕꯥꯗ ꯄꯥꯛꯇꯛꯅꯅ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯕꯗꯒꯤ ꯊꯥ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯂꯩꯕꯥꯛꯅ ꯅꯟꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯅ ꯄꯜꯂꯤ꯫
Municipal Corporation of Delhi MCD gi oina leiriba temporary employees sing athuba matamda regularize tauragani haina Delhi Chief Minister Arvind Kejriwal na phongdokkhre. Delhi Lok Sabha seat ka mari lenana Congress amasung Aam Aadmi Party AAP anigi marakta wahai gi oiba awai akhum taunari ngai marak asida Mumbai da pangthokadoriba IND IA Alliance ki mifamda AAP saruk yagani haina party asigi chief Arvind Kejriwal na phongdokkhre. Sahi asigi aroiba saruk ta pangthokadoriba State Assembly mikhal gi mangoinana Telangana da ruling party oriba Bharat Rashtra Samiti BRS ki ahanba phase ki oina mirep oigadaba singi maming ngarang lauthokkhre. Sahi asigi aroiba sarukta pangthokadoriba mikhal sing amadi mathang sahida pangthokadoriba Lok Sabha mikhal da BJP gi oinadi mai pakpa yaba candidate khalaga ticket pibani aduga Congress ki oinadi ticket piba matamda matam pumbada sehenaba kaya lei haina Union Minister Jyotir Aditya Scindia na phongdokkhre. Thagi leimaida tanunaba amasung mafam aduda research taurunaba July 13 da thakatkiba India gi asa chauraba moon mission Chandrayaan-3 spacecraft aduna August 5 da lunar orbit ki manungda sangkhre madugi matung August 3 mapan amasung 13 da orbit adu hanhananabagi kanglon kayamarum mathang sathakre hairi. Parliament House da Rajya Sabha member da ngarang Chairman Jagdeep Dhankar na External Affairs Minister S. Joysankar yauna MP manga Rajya Sabha gi member oina wasak laukre. Nauna pokpa angang taret hatkiba amasung mahaki section makhada leiba topa angang taret amagasu hatnanaba honnabagidamak haujiki matamda Britain gi khwadagi angang hatpa nurse oiraba adu ngarang ningthokabadagi mahaki mapunsi supa jail manungda leiba haukhre hairi. United States na saba amasung Denmark ta yonkiba F-16 fighter jet sing adu leibak aduna Ukraine gi mayokta sijinnanaba Ukraine da pinanabagi warep laukiba adu thogliba lan asi amuka hena hengat hananabani haina Denmark ta leiba Russia gi ambassador asina ningthokaba numita warning tawkhre hairi. Sanabagi pauda India gi Sipkor Samra Bhakuda chathariba ISSF World Championship ta Women's 50-meter rifle 3 position da mangasuba position takrabasu Paris Olympics qualify oire mahangna 2024 games ki qualify oiba taruk suba Indian shooter oiri aduga rifle inventana India gi mangasuba kota ni atopa kota amana shotgun da fangbani hairi. Masai sahi tara manga da ngairibi Telangana gi gymnast Niska Agarwal da Egypt ki konung Cairo da pangthokpa ahum suba Pharaoh's Cup Gymnastics Championship ki table wall inventa gold medal laure. Tha sigi tara humdoidagi USA gi ohi hauda chatharakpa Cincinnati Open gi ngarang anganbada sanakiba final match singda mai paktuna Serbia gi Novak Djokovic na nupagi singles title aduga US gi Coco Gauff na women's singles title lobang amkre.